Thamoygi nungsi khonguldi lirudrabasu phangbani. Thamoygi nungsi mityengdi isa khangdasu yengkhibani. Thamoygi nungsi mihuldi mafam matam naidana hunbani. Thamoygi nungsi minoksu isa khangda nokpani. Adubo thamoygi asengba saktamdi uba khara wabani. Mayek sengba khara luna thokpani. Ngasi Kanglei Luching Groups of Company gi 17 taraga tarit suba anniversary numit asida Kanglei Luching gi mapu uriba wanguba maitei gi machanipa ahal atangi chahi ani fana nungsi jaraglabi thajasu thorom yaubagi lakpado atang masamak chinthokutuna ngaiduna leiribani. Welcome board thetliba adwaida leptuna leiraglibado fanade kuire gari ama khambaga thaja oirabui ninglui adubu oiramde ama lakle yenglui adusu oiramde adumna leptuna ngairaglibado fanade kuirakle adubu lakpa kaubadi leite adumna leirine maningdagi mama ibe mabimolana kaurakle bungo mayam singaiduna leirene jagi singi matam amuk lanthokidore laone nangbo atang mama da yinglaktuna oima ai lage ima hana chambiramo atang mayam tiliba adomda changlakle ngasigi thoramsi makhoigi sana hotel da adumuk pangthokpani stage oina sariba adomda kakhatlaktuna microphone adomda changsinkhre white formal shirt black formal pant black shoe makhut khudang tana silver color ge watch ama khudang mapagi furit ado mathup animuk thekatuna litli lumangdana khra sangtak phaitak tariba nupa magi mapop kaidraba tentak haliba samhat Natongi maton tarakpada thungliba piktak tawba sambru aduna hena rasi haplaboi ningi stage mathakta karakpado mitpo pungtham thummi haibaduni makhut oina microphone ado khra semduna magi chimbal tamna ngagliba stand aduda paiduna chinkhalakpadudi mayamdo mamit kupnade adudagi amok nokfe tawrakpaduna hena yeningba amuk pokhalli tamna umsiliba machul lenglakduna nupa magi chawrap tawba khonjelda wahai khara hairakpado mayam tumin machi lengda tanaba hotne atangna good evening everyone. Today we proudly celebrate the 17th anniversary of our Kanglei Luching. Mayam wi thasabaduna ekhoina ngasi siyona thabak tawrakpada mai pakpa ngamlibani ayakna ekhoigi yamna kanna honajariba hard working staff singbusu thagatpa phongdokjari. Their commitment and passion are the foundation of our success aina thamjage. Aina haijaningбади ekhoi makhadana punna apunbu oina thabak tawminakise mayamgi awatba ekhoina menkhatjage ekhoigi awatba so mayamna mapung fana tawrakani haiba thajaje punna hingminase aroibada thoramasibo mapung phanbi mabidama lakpiriba mayamba so amukka hanna atang hakna hainingai litana thagatpu uchari. Thank you all for being part of our journey. Happy 17th anniversary. Thank you all. Atang na samlapa wahai kharado haibalurakpada mayamdo khubak hauna khurei atangso momonokduna maithong adu puduna stage tagi kumtharakle khara kachin oiba nakal amada amuk thaijinduna lekhre magi mobile do puthokduna thajade text amatawe laktrabo query aina nangai sei tabro thaja laade adum chango ko ai manungda leiramage bimolan amuk machabu korakle bungo somda nang marup sing sinang haiduna leirene karino ngasaidagi nang natawribudubo mama na kaurakpadagi amok atang thoklakle atay atay party aduda lagliba misinga kauna ngangnaduna wari watai su tawri wangubaso magi kuina tinaraglaba marup singa wari watai tawduna leiri khogena haire marup ki thorumse handakne hena chawna pangthokpa maline mamangda udaba misakarasu helakpagumna ui wangubaso noktuna hanana aina piktakna loisinjabane handakti ichanupasina loina silangduna tawribane ainasu thoina yetre thabaksingse nupa macha ahallasida sinaragi khalli kaiduruni masida aina kok thadarudana ahalsu isilakle pothaduna leithoklage khalle handakti khogena marukki ichanupa ani natro subatubo atombadumadi udene ngasaidage leiramgani ngahakta pothaw yadabane ahalladunane ingna tapna thabak tawbane atombadumadi phingbada amuk toiba
ꯍꯧꯖꯤꯛꯅꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯗꯣ ꯈꯨꯗꯛꯇ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯩꯔꯝꯒꯅꯤ ꯃꯈꯣꯡꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯡꯈ꯭ꯔꯕ ꯈꯣꯒꯦꯟ ꯅꯣꯛꯂꯗꯨꯅ ꯍꯣꯏꯅꯦ ꯎꯗꯦꯅꯦ ꯉꯁꯥꯏꯗꯒꯤ ꯋꯥꯡꯉꯨꯕꯅ ꯃꯌꯥꯝꯕ ꯑꯍꯜ ꯑꯁꯤꯅ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯦ ꯄꯥꯏꯈꯠꯂꯛꯄꯗ ꯃꯥꯁꯨ ꯌꯥꯎꯒꯦꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯗꯤ ꯌꯥꯎꯍꯟꯕꯤꯔꯣꯗꯅ ꯃꯁꯥꯅ ꯄꯥꯝꯂꯤꯉꯩ ꯑꯄꯥꯝꯕ ꯂꯩꯔꯤꯉꯩ ꯁꯠ ꯁꯠ ꯊꯕꯛ ꯁꯤꯟꯗꯣꯛꯍꯧꯕꯅ ꯐꯅꯤꯅꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯩ ꯇꯝꯂꯤꯕꯁꯦ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯂꯤꯕꯅꯤ ꯇꯝꯕꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯃꯥꯕꯣ ꯍꯟꯗꯛ ꯃꯥꯁꯇꯔ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯃꯇꯪ ꯂꯣꯏꯔꯒ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯡꯉꯨꯕꯒꯤ ꯂꯣꯏꯅꯕꯤ ꯕꯤꯃꯣꯂꯥ ꯆꯪꯂꯛꯇꯨꯅ ꯅꯈꯣꯏ ꯕꯕꯥ ꯇꯣꯟꯗꯣꯟꯕꯗꯨ ꯎꯗꯦꯅꯦ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕꯤꯔꯝꯕꯒꯦ ꯂꯩꯖꯔꯝꯒꯅꯤ ꯅꯪꯗꯨꯝꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯉꯔꯥꯡꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯔꯝꯂꯅꯤ ꯋꯥꯡꯉꯨꯕꯒꯤ ꯋꯥ ꯇꯥꯔꯤꯕ ꯃꯔꯨꯞ ꯈꯣꯒꯦꯟꯅ ꯅꯣꯛꯂꯗꯨꯅ ꯕꯤꯃꯣꯂꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯕꯤꯃꯣꯂꯥ ꯅꯨꯡꯉꯥꯏꯔꯤꯗꯅ ꯕꯤꯃꯣꯂꯥꯁꯨ ꯅꯣꯛꯇꯨꯅ ꯑꯩꯃ ꯊꯝꯃꯣ ꯅꯨꯡꯉꯥꯏꯔꯤ ꯀꯨꯏꯔꯦꯗꯣ ꯎꯗꯕ ꯊꯕꯛ ꯍꯥꯏꯗꯨꯅ ꯑꯥꯗ ꯂꯩꯈꯤꯕꯗ ꯕꯤꯅꯥꯗꯤ ꯂꯥꯛꯇꯕ꯭ꯔꯅꯦ ꯎꯗꯦꯅꯦ ꯑꯩꯕꯣ ꯂꯥꯛꯈꯤꯕꯅꯤ ꯅꯪꯅ ꯑꯃꯗꯃꯨꯛ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯅꯦ ꯎꯗꯕ ꯑꯣꯏꯔꯝꯒꯅꯤ ꯃꯇꯥꯡ ꯆꯥꯅ ꯃꯅꯤꯡꯗꯒꯤ ꯕꯤꯅꯥꯁꯨ ꯆꯪꯂꯛꯇꯨꯅ ꯑꯩ ꯂꯥꯛꯏꯀꯣ ꯂꯥꯛꯇꯕꯒ ꯍꯥꯏꯔꯨꯅꯨ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯇꯅꯅꯦ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯕꯤꯃꯣꯂꯥ ꯅꯣꯛꯂꯗꯨꯅ ꯑꯩꯃ ꯂꯥꯛꯂꯒ ꯂꯣꯠꯇꯅ ꯂꯩꯔꯨꯔꯤꯕ꯭ꯔో ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯄꯪꯎ ꯎꯏ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯪꯂꯝꯂꯤꯕꯅꯦ ꯑꯍꯜ ꯃꯔꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯃꯇꯥꯡ ꯑꯗꯨꯗ ꯑꯍꯜ ꯑꯃꯁꯨ ꯆꯪꯂꯛꯇꯨꯅ ꯋꯥꯡꯉꯨꯕꯗ ꯀꯧꯔꯔꯦ ꯏꯇꯥꯎ ꯋꯥꯡꯉꯨꯕꯁꯨ ꯌꯦꯡꯂꯛꯏ ꯑꯍꯜꯗꯤ ꯑꯍꯜꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯈꯖꯤꯛ ꯂꯩꯁꯤꯟꯅꯗꯤ ꯎꯔꯦ ꯃꯤꯀꯨꯞ ꯑꯃꯇ ꯄꯪꯊꯗ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯦꯡꯒꯣꯟꯅꯩ ꯋꯥꯡꯉꯨꯕꯅ ꯏꯇꯥꯎ ꯑꯩꯗꯤ ꯅꯍꯥꯛ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥꯅ ꯋꯥꯔꯨꯔꯕꯅꯤꯅꯦ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯇꯕ ꯌꯥꯕ꯭ꯔꯥꯗꯣ ꯏꯇꯥꯎꯒꯤ ꯊꯧꯔꯝꯗꯤ ꯑꯩꯒꯤ ꯊꯧꯔꯝꯒꯨꯝꯕꯅꯦ ꯋꯥꯡꯉꯨꯕꯅ ꯂꯦꯝꯕꯤꯗꯤ ꯂꯥꯛꯇꯕ꯭ꯔꯥ ꯅꯊꯟ ꯈꯛꯇꯔꯣ ꯍꯥꯏꯗꯨꯅ ꯋꯥꯡꯉꯨꯕꯅ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯛꯏ ꯃꯃꯥꯗꯤ ꯂꯥꯛꯇ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯗꯨꯅ ꯂꯥꯏꯀꯠꯅꯍꯧꯔꯦ ꯁꯤꯅ ꯏꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯅꯤ ꯏꯍꯦ ꯏꯆꯥꯇꯣꯝꯕꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯅꯨꯄꯥ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯈꯤ ꯑꯗꯨꯒ ꯇꯞꯅ ꯆꯝꯅꯅꯦ ꯃꯁꯥ ꯁꯥꯒꯠꯄꯅꯤꯗ ꯀꯔꯤꯁꯨ ꯑꯔꯨꯕ ꯅꯠꯇꯦ ꯑꯣ ꯋꯥꯡꯉꯨꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯪꯀꯜ ꯃꯤꯠꯁꯅꯥ ꯀꯧꯏ ꯐꯖꯩꯗ ꯏꯆꯥꯒꯤ ꯃꯤꯡꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯅꯤꯡꯗꯒꯤ ꯈꯣꯀꯦꯟꯅ ꯏꯇꯥꯎ ꯍꯦꯟꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯂꯒꯦ ꯈꯟꯕꯤꯔꯕ꯭ꯔꯣ ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯏꯊꯥꯎ ꯀꯔꯤꯒꯤ ꯀꯥꯎꯒꯗꯧꯔꯤꯕꯅꯣ ꯀꯥꯎꯗꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯄꯥꯡꯒꯜꯗꯤ ꯌꯥꯎꯔꯤꯗ ꯈꯣꯒꯦꯟꯅ ꯏꯆꯜ ꯂꯦꯝꯕꯤꯁꯨ ꯄꯨꯕꯤꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯅꯦ ꯍꯦꯟꯕꯅ ꯏꯆꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯃꯥꯗꯤ ꯂꯩꯍꯧꯔꯦ ꯏꯁꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯍꯦꯛ ꯄꯨꯂꯞꯅ ꯑꯃꯨꯛ ꯄꯨꯟꯕ ꯍꯥꯏꯕꯗꯨꯅꯤ ꯍꯦꯟꯕ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯃꯥ ꯐꯝꯅꯕꯁꯤꯗ ꯐꯝꯂꯨꯔꯣ ꯉꯥꯏꯍꯥꯛꯅꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯃꯤꯠꯁꯅꯥꯁꯨ ꯇꯞꯅ ꯈꯨꯝꯃꯤ ꯍꯣꯏ ꯕꯕꯥ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯊꯝꯂꯝꯂꯒ ꯑꯍꯥꯡꯕ ꯆꯤꯌꯔ ꯊꯤꯔꯛꯄꯗ ꯈꯔ ꯀꯥꯆꯤꯜ ꯑꯣꯏꯔꯞꯅ ꯆꯤꯌꯔ ꯑꯍꯥꯡꯕ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯤ ꯑꯗꯨꯝꯅ ꯐꯝꯂꯤꯉꯩ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯂꯩꯕꯗꯨ ꯊꯧꯁꯥꯔꯨꯗꯦ ꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯐꯝꯂꯤꯕꯤ ꯃꯤꯠꯁꯅꯥꯒꯤ ꯃꯥꯌꯣꯛꯅꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯃꯤꯠꯁꯅꯥꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯛꯁꯤꯜꯂꯛꯄꯗ ꯎꯕꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯩꯅꯗ ꯂꯩꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏ ꯃꯤꯠꯁꯅꯥ ꯇꯥꯁꯤꯟꯅꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯍꯦꯟꯊꯣꯏꯕꯁꯨ ꯃꯤꯠꯁꯅꯥꯒꯤ ꯃꯇꯧ ꯈꯪꯂꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯠꯁꯅꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯃꯤꯠꯁꯅꯥꯅ ꯄꯥꯏꯈꯠꯇꯨꯅ ꯇꯥꯏꯌꯦ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯅꯨꯄꯤ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯇꯥꯗ꯭ꯔꯦ ꯀꯩꯝꯇ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯍꯦꯟꯊꯣꯏꯕꯅ ꯃꯤꯠꯁꯅꯥꯗ ꯌꯦꯡꯗꯨꯅ ꯏꯌꯔꯄꯤꯁ ꯑꯍꯦꯟꯕ ꯌꯥꯎꯔꯤ ꯁꯤꯖꯤꯟꯅꯒꯦꯔꯣ ꯃꯤꯠꯁꯅꯥ ꯇꯥꯁꯤꯟꯅꯗꯦ ꯍꯦꯟꯊꯣꯏꯕꯅ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯏꯌꯔꯄꯤꯁꯇꯣ ꯄꯨꯊꯣꯛꯇꯨꯅ
ꯁꯦ isay makolsiga milangbagi makolsiga taba nungaitabani yarni haiduna makhut namana manamenduna namada mobile phone naptuna mapanda thorakle machindasu kaino hairi kaino ai kaim tadre nangna haido tumlumdagi makokta kaksi kakhatuna daroi nang ayo haiduna mitsna makokta nanduna leithorakpada lemba leptuna lerami makhwang metuna lemba sauna kaino banang na tawrido nupa atopagi mamangda yam hamningbraba ha as taningde mi masana changjarappudubo adudai chamchamna episwaina baiwane ba natra as yare ba nang sidi nang haidi kaino oh aina wangang magase ya da baiwane ba nangise natra wari to taram ba tang nakan to de leptuna leibangam laktra male tumin nakanda leithoktuna mobile puthokuna yengke lembaga mitsnagasu wari makha tabu oina mareiromda leithakre atang magi mobile da hanjinna yengi ngasai thakiba message sindawbudi lairidana delivery fawba tawramde ngahak phone gi screen aduda yenglamlaga thazada call tosili adubo switch off oina hairakle kyamba changlaktuna kawre atangbo tangba atang yengle wari ngamningde aduna khumlaktre mahosana suktangnaba pisum anido masine hena sukchinabagum oi kyamba atang ki safam hairak yenglamlaga haire kidawra kyamba gi chingnaba wahangni atang tumina lei kyamba na oina makha tare thaza laktre natro atang khumlakte kyamba na tabna adum makha tai angamoina lungna chana arot balita tinaloina duna leiraklaba ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯗꯕ ꯃꯈꯩ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯂꯛꯄꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯊꯥꯖꯔꯤꯕꯅꯤ ꯇꯧꯔꯤꯕꯗꯣ ꯀꯨꯏꯅ ꯆꯠꯂꯣꯏ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯩꯅ ꯉꯛꯇꯕ ꯉꯝꯗ꯭ꯔꯤꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯅꯪꯅ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯇꯥꯗ꯭ꯔꯤꯕꯁꯦ ꯑꯩꯗꯤ ꯉꯛꯂꯤꯕꯅꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯃꯍꯩꯖꯥꯗꯨ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯗꯕ ꯃꯈꯩ ꯃꯥꯕꯨ ꯑꯣꯏꯅ ꯊꯥꯖꯗꯨꯅ ꯂꯩꯈ꯭ꯔꯤꯕꯁꯦ ꯑꯇꯥꯡ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯛꯁꯤꯜꯂꯛꯂꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯍꯟꯗꯛꯃꯨꯛꯇꯤ ꯀꯌꯥꯝꯕ ꯇꯞꯊꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯊꯥꯖꯜꯂꯛꯑꯔꯣꯏ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗ ꯑꯇꯥꯡ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯃꯔꯨꯞꯇ ꯀꯌꯥꯝꯕꯅ ꯃꯈꯥ ꯇꯥꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯄ꯭ꯔꯂꯤꯟꯒꯤ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯥꯖꯗ ꯅꯨꯄꯥ ꯑꯃꯒ ꯆꯠꯈꯤꯕ ꯎꯏ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯣ ꯌꯥꯗꯦ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯇꯥꯡ ꯍꯟꯗꯛꯃꯨꯛꯇꯤ ꯇꯞꯅ ꯈꯨꯝꯂꯛꯏ ꯅꯣꯏꯅ ꯂꯥꯟꯅ ꯎꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯀꯌꯥꯝꯕ ꯅꯣꯛꯅꯤꯡꯗ ꯅꯣꯛꯏ ꯑꯣꯏꯔꯝꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯪꯕꯨ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯈ꯭ꯔꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯈꯟꯈꯠꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯑꯔꯥꯟꯕ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯏꯆꯝ ꯆꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯣꯏꯗꯕ ꯆꯤꯔꯣꯜ ꯇꯧꯔꯤꯕꯁꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯃꯤꯋꯥ ꯉꯥꯡꯂꯤꯕ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩ ꯇꯥꯔꯤꯗꯅ ꯋꯥꯔꯤꯗꯨ ꯇꯥꯔꯤꯕ ꯄ꯭ꯔꯂꯤꯟ ꯀꯌꯥꯝꯕꯒꯤ ꯃꯅꯤꯡꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯒꯠꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯡꯕ ꯅꯪꯅ ꯊꯥꯖꯕ ꯅꯨꯡꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗ ꯃꯤꯠ ꯇꯥꯡꯕ ꯃꯤꯁꯛ ꯑꯣꯏꯈꯤꯕꯗꯨꯗꯤ ꯅꯪ ꯇꯧꯒꯅꯨ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯀꯨꯏꯅ ꯅꯪꯒꯤ ꯐꯅꯕ ꯇꯝꯂꯨꯕ ꯑꯩꯈꯣꯏꯕꯨ ꯍꯣꯒꯝꯅ ꯎꯕꯗꯨꯗꯤ ꯅꯪ ꯂꯥꯟꯒꯅꯤ ꯐꯔꯦ ꯅꯪꯅ ꯗꯨꯛ ꯊꯥꯖꯅ ꯊꯥꯖꯕꯨ ꯊꯥꯒꯠꯂꯕꯅꯤꯅ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯁꯣꯏꯔꯤ ꯅꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯌꯦꯠꯀꯤ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯌꯥꯝꯕꯗ ꯌꯦꯡꯂꯛꯑꯦ ꯀꯌꯥꯝꯕꯁꯨ ꯄ꯭ꯔꯂꯤꯟꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯥꯕꯨ ꯋꯥꯔꯧꯗꯨꯅꯅꯤ ꯍꯥꯏꯕ ꯑꯇꯥꯡ ꯈꯪꯗꯨꯅꯁꯨ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯈꯥꯝꯂꯨꯗ꯭ꯔꯤ ꯈꯥꯝꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯈꯪꯉꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯉꯁꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯂꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯊꯥꯖꯕ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏ ꯑꯗꯨꯅꯗꯤ ꯂꯥꯏꯅ ꯃꯥꯕꯨ ꯆꯩꯌꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯥꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯁꯛꯄꯗ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯑꯦ ꯊꯃꯣꯏ ꯑꯁꯨꯛ ꯅꯪꯅ ꯅꯨꯡꯉꯥꯏꯖꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯑꯅꯝꯀꯟ ꯑꯣꯏꯔꯤꯕ ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯍꯩꯕꯤ ꯑꯣꯏꯔꯤꯕ ꯂꯥꯜꯂꯤ ꯈꯪꯂꯕ ꯃꯤꯁꯛ ꯑꯃꯕꯨꯁꯨ ꯂꯥꯏꯅ ꯉꯥꯛꯄꯤꯗꯨꯅ ꯊꯧꯖꯥꯜ ꯍꯩꯕꯤ ꯑꯣꯏꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯑꯉꯛꯄꯅꯤ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯃꯥꯡꯍꯜꯂꯤ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯀꯜꯂꯤ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯑꯉꯥꯎꯕꯁꯨ ꯑꯣꯏꯍꯜꯂꯤ ꯅꯨꯡꯁꯤꯕꯅ ꯑꯣꯏꯍꯟꯕꯅꯤ ꯃꯤꯇꯥꯡꯕ ꯅꯥꯄꯪꯕꯁꯨ ꯅꯨꯡꯁꯤꯕꯅ ꯑꯣꯏꯍꯜꯂꯤ ꯄꯨꯝꯅꯃꯛꯄꯨ
ꯂꯦꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯟꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯃꯤꯠꯁꯅꯥꯒꯅ ꯋꯥꯉꯨꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗꯅꯤ ꯁꯣꯝꯗ ꯃꯆꯥꯇꯣꯝꯕꯤ ꯊꯣꯏꯕꯤꯅ ꯃꯁꯥ ꯍꯦꯟꯅ ꯉꯝꯂꯛꯇꯕꯗꯣ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯆꯤꯡꯂꯦꯝꯕꯗꯤ ꯍꯧꯖꯤꯛ IPS ꯑꯣꯏꯗꯨꯅ ꯃꯊꯧ ꯇꯧꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯍꯟꯗꯛ ꯃꯥꯁꯇꯔ ꯇꯝꯂꯛꯂꯤꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯀꯥꯔꯛꯂꯤꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯗ꯭ꯌꯨꯇꯤꯒꯤ ꯆꯠꯈ꯭ꯔꯕꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯂꯨꯍꯦꯟꯕꯅ ꯃꯆꯜ ꯃꯆꯥꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃ ꯂꯩꯕꯗ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯅ ꯑꯣꯏꯅ ꯇꯧꯔꯦ꯫ ꯃꯃꯥꯁꯨ ꯀꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯂꯨꯍꯦꯟꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯑꯔꯣꯏꯕꯗ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯍꯥꯟꯅꯒꯨꯝꯅ ꯃꯃꯥꯗꯤ ꯃꯆꯜ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯃꯃꯥꯏꯗ ꯃꯁꯝꯗ ꯅꯥꯟꯊꯕꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯨꯍꯦꯟꯕ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ, ꯂꯦꯝꯕꯤꯅ, ꯇꯣꯝꯕ ꯀꯩꯗꯧꯔꯦ? ꯋꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯁꯤꯗ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ꯫ ꯂꯨꯍꯦꯟꯕ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯂꯦꯝꯕꯤꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯗꯣꯛꯇꯔꯅ ꯀꯩꯀꯩꯗꯤ ꯍꯥꯏꯔꯛꯑꯦ? ꯅꯆꯜꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯇꯕ꯭ꯔꯣ? ꯍꯥꯏꯔꯤ꯫ ꯏꯆꯜ ꯃꯆꯥꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯋꯥꯈꯜꯁꯨ ꯇꯥꯔꯛꯀꯅꯤ ꯍꯥꯏ꯫ ꯏꯆꯜꯅ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯃꯁꯛ ꯎꯠꯀꯅꯨꯁꯨ ꯍꯥꯏꯔꯤ꯫ ꯏꯆꯜꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯣ ꯍꯥꯏꯔꯤ꯫ ꯂꯦꯝꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯂꯨꯍꯦꯟꯕꯁꯨ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ꯫ ꯅꯄꯥꯒ ꯅꯆꯦꯒꯗꯨꯕꯨ ꯌꯨꯝ ꯌꯧꯗ꯭ꯔꯤꯕ ꯖꯥꯠꯂꯣ? ꯌꯨꯝ ꯌꯧꯕꯒ ꯄꯥꯎ ꯑꯃ ꯍꯥꯏꯔꯛꯎ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦꯅꯦ꯫ ꯅꯪꯉꯣꯟꯗꯒ ꯍꯥꯏꯔꯛꯄ꯭ꯔꯣ ꯃꯈꯣꯏꯕꯨ ꯌꯨꯝ ꯌꯧꯔꯦ ꯍꯥꯏꯅ? ꯕꯕꯥꯒ ꯏꯆꯦꯒꯗꯣ ꯑꯪꯀꯜ ꯋꯥꯉꯨꯕꯒꯤ ꯉꯁꯤ ꯊꯧꯔꯝ ꯑꯃ ꯇꯧꯕꯗꯣ ꯉꯥꯏꯍꯥꯛ ꯆꯪꯉꯨꯅꯦ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯍꯣꯏꯅꯦ, ꯄꯨꯡꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯏꯃꯥꯗꯤ꯫ ꯑꯗꯨꯗꯤ ꯂꯧꯕꯗꯤ ꯀꯅꯥꯅ ꯆꯠꯄ ꯇꯥꯔꯦ? ꯒꯥꯔꯤꯁꯨ ꯉꯁꯥꯏ ꯋꯥꯛꯁꯣꯞꯇꯒꯤ ꯂꯧꯔꯨꯔꯗꯨꯗꯤ ꯄꯨꯟꯅ ꯑꯗꯨꯗ ꯆꯠꯈꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ, ꯋꯥꯔꯝꯂꯅꯤ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ꯫ ꯋꯥꯗꯦꯗ꯫ ꯂꯦꯝꯕꯤ ꯍꯧꯒꯠꯂꯛꯇꯨꯅ, ꯏꯃꯥꯁꯨꯅꯦ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯅꯆꯜꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯀꯅꯨ꯫ ꯍꯣꯔꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯅꯦ ꯑꯀꯤ ꯑꯈꯪ ꯅꯥꯏꯅꯤ ꯃꯤ ꯑꯇꯣꯞꯄꯒ ꯎꯛꯅꯔꯨꯔꯗꯤ꯫ ꯍꯣꯏ ꯃꯥ꯫ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯂꯨꯍꯦꯟꯕ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯥꯀꯟꯒꯤ ꯆꯦꯌꯔ ꯑꯗꯨꯗ ꯐꯝꯊꯩ꯫ ꯃꯆꯜꯕꯨ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯃꯀꯣꯛꯇꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯃꯣꯕꯥꯏꯜꯗꯣ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄꯗ ꯂꯨꯍꯦꯟꯕ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯌꯥꯝꯕ ꯆꯤꯡꯂꯦꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯦꯟꯕ ꯀꯣꯜ ꯔꯤꯁꯤꯚ ꯇꯧꯗꯨꯅ, ꯍꯜꯂꯣ ꯇꯥꯃꯣ꯫ ꯆꯤꯡꯂꯦꯝꯕꯅ, ꯏꯆꯜ ꯃꯆꯥꯗꯤ ꯃꯥ ꯐꯠꯇ꯭ꯔꯤꯕꯣ? ꯇꯥꯃꯣ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯫ ꯃꯁꯥꯁꯦ ꯆꯣꯛꯊꯕ ꯍꯦꯟꯕꯒꯤ ꯗꯣꯛꯇꯔꯅ ꯆꯨꯞ ꯑꯃꯇꯪ ꯌꯥꯟꯊꯣꯛꯁꯦ ꯍꯥꯏꯗꯅ ꯂꯩꯔꯤ꯫ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯔꯛꯑꯣ꯫ ꯑꯩꯁꯨ ꯁꯣꯝꯗ ꯐꯠ ꯍꯦꯛ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯏꯆꯜ ꯃꯆꯥꯅ ꯋꯥꯈꯠꯂꯛꯄꯒꯅꯦ ꯀꯣꯜ ꯇꯧꯍꯜꯂꯣ, ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯊꯝꯈ꯭ꯔꯦ꯫ ꯂꯨꯍꯦꯟꯕꯁꯨ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤꯅꯣ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯍꯥꯊꯨ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯇꯝꯅ ꯀꯥꯔꯛꯂꯒ ꯀꯣꯔꯅꯔꯗ ꯂꯩꯔꯤꯕ ꯔꯨꯝ ꯅꯝꯕꯔ 23ꯗ ꯆꯪꯂꯛꯏ꯫ ꯍꯥꯊꯨ ꯂꯥꯛꯄꯒ ꯁ꯭ꯇꯦꯌꯔ ꯁ꯭ꯇꯦꯞꯁꯤꯡꯗꯣ ꯀꯥꯔꯛꯄꯒꯤ ꯍꯨꯃꯥꯡ ꯈꯔꯁꯨ ꯀꯥꯡꯂꯞ, ꯁꯛꯐꯝꯗꯅ ꯄꯥꯈꯠꯅ ꯃꯤꯄꯥꯏꯖꯕ ꯑꯃꯁꯨ ꯂꯣꯏꯅꯔꯤ꯫ ꯊꯣꯡꯖꯤꯜ ꯃꯄꯥꯗ ꯌꯧꯔꯛꯂꯤ꯫ ꯀꯥꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯛꯄꯗ ꯈꯜꯂꯝꯕꯒ ꯇꯧꯔꯝꯕꯒ ꯆꯞ ꯆꯥꯅ ꯊꯣꯛꯂꯤ꯫ ꯈꯨꯗꯛꯇ ꯃꯄꯤ ꯏꯔꯥ ꯖꯔ ꯆꯦꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯥꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯦꯝꯕꯤꯗꯤ ꯀꯞꯄ ꯂꯦꯞꯂꯝꯗ꯭ꯔꯤ꯫ ꯃꯄꯥꯁꯨ ꯀꯥꯆꯤꯜ ꯑꯃꯗ ꯂꯦꯞꯇꯨꯅ ꯈꯥꯡꯕ ꯋꯥꯔꯕ ꯃꯥꯏꯊꯣꯡꯗ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯕꯦꯗ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯜꯗꯣ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ? ꯆꯤꯡꯂꯦꯝꯕ ꯎꯌꯨꯡꯒꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫